Ngasinumida wairam phongkiba tongan Manipuri sifungsing amasum thokiba thawdaw wathokisingdagi maruibi ipausing miyamda thamjari hanbada kanglaipak ki mairadigi lokhusaraga Kuki ni tekta kaidana Khutsinakhre khongna Kakching da leiba dukan amada pose leiba lakiba Kuki nupi amaga anga amaga khudongthiba amata nangandana tekta kaidana police ki makut Khutsinakhre pausina hai nonedagi Zelo paite mapuribati James paite hai ribenu pi singarang Kakching da leiba dukan amada pot leiba matamda CLP naba Google Pay taubada Kuki ni haina khanglakpagdagi miyamna arambai tengkol 59 Kakching khunau unit ta Khutsinakhre tungda no pi ru tekta kaidana Kakching police ta sinakhi hari ningsing mayabadi hauzik leiriba irang sida meidagi miyoi kya Kuki na namna tapa maphamda sangshin khibada ngasi phawba phangma ngamdana leirakhlibani Atopa paumana CM Biren da Bondhu haina kouhaningdrabanina kouraroi Mr. Biren haina kouragani Keranjit Manipur ki Chief Minister N Biren amasum Congress ki MLA Keranjit ani ki marakta phongdoknarakpa wafam singi manungda yamna taba nungaiba wafam kasi yauri Chief Minister N Biren MLA Keranjit na Honorable Chief Minister Biren haidana Bondhu haina yamna nungsina kaurubada Chief Minister na mimang thona asabu phongdokibadugi matangda ngasi mayang Imphal Kendra Lok Sabha dagi MP angomsa bimol okpagi thoramda Keranjit na wa ngangladuna wafam asi phongdokibani Thauram madu MLA Ranjit na makhatana phongdokibadi Chief Minister Biren na mangona Bondhu haina kouhaningdrabanina amuk hana kouraroi Mr. Biren haina kouragani Biren bu kari yengduna kalakadoribano haina MLA Keranjit na phongdorakhi mangna hai Chief Minister da Bondhu haina kaukibasi nimit kharanigi mamangda AICC gi pauktak makhara Bharat pumbagi oina state ki block congress committee ga silaga state singi magi governor da hauzik Manipur gi leiribi issue asi loisindabagi Adani group ki scam mayamadu Bharat pumbagi praja miyamna khanganana ba governor da thomjinduna memorandum pisinbada AICC gi pauktak matung ina MPCC na sinduna governor da memorandum pisindringi mangoinana discussion pangthoktuna khananaina but state amagi Chief Minister da constitutional people right adu Chief Minister na sijinaba hitre Manipur si mangwatari sijinaba hitrabadi Chief Minister amagi mathau adu tawpham khangdrabanina nang Chief Minister oiba to Bondhu haina phongdokibani Chief Minister oininglabasu irang pharaba kana amu oyu haujikti irang asi laksinwa ngamdrabanina matam khara potharo haina maduda Bondhu kaukibani maduna pham thado haiba wafam ama hairubaduda Bondhu haina panbada sauribasi hauzik viral oiribasi hauzik sugunu kendra gi MLA oiriba tam tarurak bot kare ahanbo oina bot BJP party dagi karakhi laikhidraba weheng nipamasa Chief Minister oiba madi thongju kendra dagi karakpa speaker Dananjoyna matamdu sarkar thugaina bigi speaker gi kem tawduna leiba matamda hauzik Chief Minister oiribi N Biren asi paumi ama oina matamdu paw lawbu lakhi Maduda tada Biren kaurubada sahi hangnabada sahi yamna hannabana tabanina bai Bondhu haina ming kaunakibani Bondhu haibisi yamna lemba ahalaman singna nungsinabagi mingau oina kaunaramani Biren mahakpu English singaniga anigi election da midterm poll tawbada board karaktuna DRCP dagi singjang paiduna Manipur kannanaba Sahit Minar makhongda wasakpa laiki Maduda Manipur si kandabu manki matamduda aikoi tamo ibobigi Congress ta leiringaida DRP dagi Congress ta sungsilakibani matamduda Manipur da 10 schedule leitri matamdudagi hauna nungsina tinakhibadudagi Bondhu haina kaukibani hari MLA Ranjit na makhatana phongdorakpada Honorable Chief Minister Biren na Bondhu kouhaningdrabanina sungkau kouraroi wa ngangbadusu Mr. Biren haina mention tawragi haina phongdokhi sugunu kendragi matangna Mr. Biren na MLA ai isadi Kuki na mai thaduna talakpadigi selakhrabani haina phongdorakpaga loinana sugunu kendra hondoklamlagi Imphal selaktuna lakpa mana aigumba Chief Minister amada Bondhu haina kaubusi wa ngangdringaida munna khalaga aina oiriba pham Chief Minister asi oiningdana oibanati laibakta tambani haina maraibakta ka makhutna thaduna viral oiribadu amuktang miyamna yengbiyu hairi Keranjina makhatana hai karigidamakti Chief Minister oiba to u hairibano haibasi kalakpadigi hairibra kalakano haiba wafam CM na phongdokibadu laibakthibani kalakpagi wafam selekti karigidamak kalakadoribano English singaniga kungo humdogi me uhumdagi numidang wairamdagi Chuchampur district amadi Bisnupur district anigi Torbungda maitai singi yum mai tharaga horakhi
kiningai oiba sahi teret kuntak padigi hena sathiba madi oidiba hauji hauji loisin ngambagi mami uba phangdriba hauji thuli balanas nongmadi Chief Minister na loisin gani BJP ki double engine lengak Delhi dasu BJP Manipur dasu BJP Prime Minister unaraga loisin na opposition gi site gi han taksin bagi mathakta assembly phamna phongdok labasu tabi dana leidi irang hauba sahi gi aroibe assembly dasu MLA Ranjit Masamang Isamakna Police Department ki discussion tawpa matam Chief Minister da hangki laibak si misi mina mirau kholtana thali asengbo wapum phongdok piu home gi thaba si kanana paidi Union Home Minister Amit Shah na paibra natragan Chief Minister na paidibra haina hangbada Unified Command ki chairman lauthokre haina khumlakhi Chief Minister ama oiraga khumlakhiba pakumdu misi mina mayam si ai khangdi udi habiga samani Madugi matung kautrukta drone bombing da mauna masiba moirang koireng gi yumda bomb kapsinduna arang pham hatpi gi matamduda amuk Chief Minister na drama ama muktawi Chief Minister na yana ba minister amadi MLA khara pullaga governor da state gi Chief Minister na memorandum ama mangondagi lauthokhiba Unified Command gi chairman da amuk hanjin hanbiyu natragdi Chief Minister phamdagi resign tawragani haiba wapam phongdokhibasi yamna miyamna khangnaraba wafamni haina MLA Ranjit na phongdorakli MLA Ranjit na hai Chief Minister na phongdokhiba wafam adugi mahut haujik yamna luraba misi mina drone missile bombing satharaglabada Bharat ki Home Minister amadi Prime Minister da satuna thong thilugadaba matamduda somdana governor da memorandum pisinduna pham thadokani haina drama tawduna lekhi Madugi matung tumina lesingkraga handak English nganiga kunga mari loiramdaida ziri da thani pan gi angang yauna miyoi taruk November taraga mathoida shu da leibisingna lanpham oina pharaga yamna minung silaituna sahi nipan gi nupi masa phawba gang rap tawduna hatkibegi wafam makhatana December thada 57 Mountain Division ki camp manungda sangkhiba Kamal Babu nungthil pawop ta mangkhiba kayasi thauna fana Chief Minister ama oina wa nganglakadra khaluraga madugi ona tainabada Vijay Diwas ki palanda Chief Minister na intelligence na pau piraktaba tha taraga mari taraga manga subadagi cybercrime fail oina phongdokhibadu praja miyamna misi mina aikhoi bunga kani haina leidiba army ke manungda mi mangkhibagi niknik lauduna leidingai Chief Minister karigumba khara tawrakani khalingai da intelligence department ga pau piraktabadagi cybercrime fail oire phongdoraklibasi Manipur miyamda complaint tawraga khangmangamba CMC to o haidragadi oyu haigedra haina MLA Ranjit na phongdokhi amaramdana lupa crore humdraga manga sangna university anigi infrastructure sing nauna semgalagani Chief Minister Manipur thokliba tha kungani thoi helaglaba lan asi Manipur lenga na lusina na bohona bangamdrabasu lan marakta lenga asina sako thaurangi thawak paikhatna ba khona ba lepthri ngasi DM University campus manungda auditorium PG Boys Hostel, PG Girls Hostel yauna semga sagaliba building taruk amasum takyelda leiba Manipur Technical University ki fibamsi Chief Minister N Biren hakthengna satuna yengsinkre loinera DM University amadi Manipur Technical University anigi infrastructure sing lupa crore humdraga manga sangna nauna semgalagani haina Chief Minister na phongdokre Yengsin kongset aduga mari lainana Chief Minister N Biren na phongdokhibada college oina lairambadagi miyamgi matingdagi ngasi DM College asi University oina lepangamli University ama oibigi lepham thokpa infrastructure sing oza yauna staff sing ling na leitaba yati masida infrastructure ningthi na thamba asibu tangai phadi afaba mahiroi puthokpa ngamba lenga sina school college sing ki infrastructure ningthi na semkanaba thabak thoram sing paikhatli haki DM University amadi Manipur Technical University ani asida lupa crore humdraga manga sangna infrastructure sing nauna semgatli haiba wafam Chief Minister na phongdokhi loinera Chief Minister gi yengsin kongset adu saruk yakhi ba Education Minister Thanaujam Basanta Kumar na phongdokhi bada afaba mahiroi puthokpa haibasi afaba infrastructure leiba mai sang masing yamna thamba mathoktai school phagaransi amasung college phagaransi mission gi makhada lamdam masita school college ki education khumang section hanba ngamle Mapana satuna sel tingna mahitam liba hantananaba education sector da lenga sina thabak kya paikhatli haki loinana ngasi gi yengsin khongset aduda mari leinaba department gi makok thongbu official singsu saru yakhi amaromdana Rajya Sabha gi MP Sana Zawbana Sambur Makhong da community hall sanaba ore him tamkhre Lilong AC ki manung sanba Lilong Hauraibi Sambur Makhong thamgadaba
Sambur Makhong Community Sanglen Sanabagidamag Rajya Sabha Game Bisanazawa Leshembana Ore Yumdamkre Lelong Horaibi Sambur Khongda Pangtuk Pathoramadуда Councillor MD Slower Rahman Suryaki Sambur Makhong Community Sanglen si MP Local Area Development Scheme gi makhada sagadabani loinana thabak ningthina suduna tha ani ahungi manungda miyamna khushinanaba panam thamleki Tauramaduga Mari Lainana MP Lesema Sanazaubi Makedi Lamda Masida Leminariba Furup Sing Nungshi San Leminabaga Loinana Singarapukudimak Amatu in a Ting Minasi Yanadaba Kenavakia Lairabasu Warishin Purakshi Haina Miamda Apil Doki Amaromdana Amukogi Foundation Dega Mari Lainana Nongpok Sanjan Mamda Free Eye Camp Pangtuna Matautaba Anoksu Lemna Pangkri Manipur United Clubs Organization Amukogi Kuntraganitu Super Foundation Dega Mari Lenana ngasi January Taragama Panasida Nongpok Sanjanbam Kunau Ipal East Districta Sanjanbam Kunau Development Club SKDC na organized tawduna Yaima Eye Hospital Khagempali Pankha Hoidrom Leikai Samnaraga Free Eye Camp ama pangthokpaga loinana mathok taba anoksu lemna yentokre Thauram masing asi pung mapanga makhai taba matamna pangthokpa hokhi camp asida maru oina Yaima Hospital gi en Anjali Optometry L Rishikant Camp Coordinator Priya Optometry amadi makhoi staff sing mathangsina Rosni Azai Raizin Luns Yuzilika Masum Zasika na Sarugyaduna Lemna mit layang mamadi anogen thokpa thoramasi pangtokhi SKDC Club ki thawmi singna lamdamasi ki miyambu ningthina ngak senduna kemasi mapung phana sathana bahonabada asabo thawdang lokhi thawramasi da amuko gi Vice President K Helen Secretary Organization Laisram Krishna Chandra Assistant Secretary Organization Y Inauksa amadi ex member M Primate Allies Thabina Sarugaki Ngasigi mit layang bagi kemasida nupa nupi angang puna samaga marfuna ticket kaktuna layangki layang asida mathau taba anok sing lem nigen toki sathariba free eye kemasina lamdamasigi miyamna sauraba mating ama oiragani anakpa hospital du satuna mit layang thokpagi tanja phangdraba miyoi kyagi mating oibadana thana sanaba anok su lemna phangali operation mathau taba sing social eating tingdana khudakta operation tawbagi khudong saba phangali asugumba amukogi kunthraga nitu super foundation de numi thokle thauramasiga mari lainana kemasi pangthok sabani nomit asina lakpada iramda manipur gi miyam puna hingminaba puna thengna minaba puna sakhot minaba haiba panamasida asetpa phirep thamduna thau pangthok minarasi haikhenasu pausna makhatana palakli amaramna India na Manipur bu karama mi yenglibagi haibasi asabu wangama oire kokomi Manipur lenga sina Kuki narcotics na drone amadi missile bombing tawduna mi hatpa security force walaba pawba compromise tawduna yamna khang makanba karigumba thaba mata paikhatabasi Manipur khunai gi khwai gi mangjabane amadi India lenga na Manipur bu karama mi yenglibagi haibasi asabu wangama oiri haina kokomi gi coordinator Sumendro na phongdokre Wafam Singasi Komi office the Pangto Pog me from the Magna Fondo Kibani, Magna Makatana High, Housing Manipur Watokasi, Home Minister Amadi Defense Minister Gimakedi Karigumba, Wapamata Fondo Vasileva Yamna Tibani, Manipur Miams India citizen Oina Ubidabani, Loina India Manunda, later Vadona Lowus Yamna Noiti, Magna Makatana High, Manipur Tukli Lana Sigi Maru Horakamsi, Indiana, geopolitics Amadi, internal administration Piel Oibidigi, Tolapalani Hana Fondoki. Makasa Tarapo in a Kangla Pau the Gate Lokasaraga, Mitemasum, Maite Pangaldi, sing the Kundabi Yadribani, Kanaguma Karagi, Higaiwada, Mayon Legumsi, El Ramisor. Mitemasum Mite Pangaldi, Hauzik sing the Kundabi Yadribani, Madamadru Aikogi Lamasida, Aiko Yamna Kudong Tiningani, Masida Kanaguma Karagi, Higaiwada, Aikogi, Mayon Legumsi. Aiko Nungshina Satpama Toktai Hana, PDA Chairman's Uriba Kairau Kendragi MLA Laurembam, Ramison Fontokre. Wapamasi Youth Guidance Club YGC Kairau Mating Maya Lekai Nauna Saba Sanglen Hauna Bimatungina Ngasi Sangaduna Miano Kusina Biki Toramna Atoba Mitungi Warol Piraduna MLA na Hakibani MLA Rameshona Makhatana Hakibata Hauzuki Matamasida Horan Chinti Lut Pad Amadi Gengi Tabak Mayama Masatarakana Lekai Club Sing Yamna Lingna Labor Matautari Tuan Malup Singdagi Demand Guma Toraglabadi Miamna Su Lotion Bigano Club Sing Natragana Police Station Sing the Paupi Duna Equi Punating Naminasi Handak Shiel Gamari Lane Tuan Mapamani that Toki with Todok Singadu Yamna Tamoish or Noiti Asuguma Huran Chintiki Patabat Tabak Sing Toktanaba Drug Yon Basing Tang Naminaba Amadi
club ki nahasing yamna ling na lehaning yaki ngasi ki club sangabi ki thoram aduda YGC ki president Dr. Khatabudin Samadi Imphal East ki medical officer Dr. Lauremam Indira na maru oiba miyoi singoi na saruk yaki Amaramdana Sinjak mi paul tang daba iromdom lep sabangamba Manipuri nation ama sagat patai YK Diren Nomigu eba chingum thabagi training program amanga si United Committee Manipur UCM awang sekmai unit na sinduna Advanced Women Society Hall awang sekmai konjengle mi Imphal West ta pangtokre hawdokpagi thoram na chief guest oina UCM gi president YK Diren UCM awang sekmai unit ki chairman Ayangbam Suresh na president resource person sing oina entrepreneur food processing ti sanajawa temperate mushroom gi proprietor Thiam Danaji na saruk yaki miyai humfurom na saruk yaki wa training program sida UCM gi secretary general Santa Nahakpam secretary organization Nongthomam Dorendra secretary district affairs su saruk yaki nomi go ba chengum thabi gi training program hawdokpi gi thoram asiga mari lainana UCM gi president YK Direna hakibada sinjak mi paul tangdaba iromdom lep sabangamba Manipuri nation ama sakatai hauji oiriba Manipur gi phiba masida aikoi gi setmi lon faganaba wata padaba khunai am ohananaba ahenba puthok pa yamna mathoktai miyambu suning nomningba khunai ama semgat paibasi yamna tangai phadi puni hingminaba puna sokhat minaba haiba wakhalon asiga loinana isai sai angama thodang lobigi mathakta aikoi masel puni hingminaba puna sokhat minaba haiba wakhalon asiga loinana isai sai angama thodang lobigi mathakta aikoi masel punna chatminaduna sakhatpa nungai phapa khunai ama seminar saiki resource person okibati sana jawbana haikibada food value yamna wangba chengum asigi demand nongmonomi hengalakli chengum dagi tuan mawongda sem saduna sendong hena tanba yai haikena so pawsta makhatana fangdorakli tendang asumna mayam da thamjaramge duga haujikoinadi mayam pawsi matang sa dusinjarage masu mayam pun anoba update ngamina sena channel sigi mekeri gi mang phamda makhatana thamjari